hondaki angang ama yamna tha sudaba 850 gram ngota oiba nupi macha ama emergency da laga akoina hana book toba case akoi ge hana regular case nati emergency da laga akoina madu manage tobiduna angang du poe o matungda moigi angang du premature ba wet yam wat na maram oidina makto special care khara dakar oiba madu da muta senthum amasung matam ju khara changadaba adugma phibam do akoina explain tore makoi gi party da makoi ju khara phibam do wana laibana maram oidina moju kidina sen thongi phibam do hair pudagi yare adu mutagi akoi yumda puthajarur ge haidna hai akoina nga ko yumda puthabdi nungai roi akoi sida natra su atop hospital apik pasing tobo hospital me amam da koi refer to bige haidna haibani adu tasimom su che du da koina de refer to raga makoi de advice pi gi bani adu bu makoina atop da ganda chalore koi di yumda dum puthajagrage sona tambada yengani laibang na tambani akoi kasu tongai leite haina puthaw gi bigi adu da kodakta mana madugi hospital da changaroi haibadu tabadagi akoi gi manager amasung akoi gi staff singna chatna moida mo wari sanare yango adu orgadi no suja chaloi do orgadi angang chi ariam bada soidana angang si yumda pugragadi angang si hingmang amaroi maramaduna sida lairo adu orgadi akoi na ngama mating su pangge gari keno tabu yabdo torosi noisu sentungi phibam dudi kamai to gi khoi yengnar si aduga chakragadi yumda soidana soerni adu sida te yenga yenghorga lerakta buduna laibang sona tamani laibaki wani adungpu chance ma phangida adu khoi se yengausi haidana koina haibadagi wari wa sanabdagi akoi manager na mari phajana samjaibadagi moi yadana ning chalga leraga treatment haure treatment hawse makoi du asa udi akoi de so asa yang kon hai leibadi nati adungpu akoi gi tawbim thopani sigumi anything laga de koin help tobun dakar hoi haidana khandana tona jabani adugi mathakta amana kudong chaba amakhangna moina prime minister ki health card natragana moigi chief minister health card kumagi kudong chaba ama moin lei hena talpadagi amukusu koida hena thawai yauna yening bama pore maramdi khudakta koina husi puthoktra kai tawgrasu tungna dama ki khidang phangningai scope am leibanina aduna akoina thawai yauna tawrasi haidana akoi gi team si ajigi NIC haiba nikusigi team myam singse khoi discuss torga ning chanbidana adogi treatment se tathaba hobani adu makhoi chu hamada itha thajadi kamai tawdagena adagi moi yaudana ni angang si matom dani thamami si moi di mai chakhrabani aredagi koina from time to time koina information angang si mai phagale sisi yaukale haisi information pire noi jong tang di laga yeng koloi tawda moi manamukta laga yenge aredagi moi ju khana penjaba nuai jaba do thwe amai tana sumsum yeng pasine weche khaji hengaltana treatment tawre aduga adedagi hengaltana angang si khaji thakpa bhawa chang si kharaga hengaltana tawre ade konhangdadi oxygen si lokthok gi yabai phim ho lakhale ada hana oxygen se completely saltale mad oxygen ga lokthokna mai treatment protocol ja tawdagi mai vital signs ni ron phagaltana yamna akoi de jo nungai ba ma pharoktana tawre adi matungda makoi su mi lai makoi su haraure adedagi di treatment do sumcha thare hojiti kg ama makhai ga dwai dagi khoi amuk moi ga tana khona dan tawre adi matungda hengalakna hojiti kg ani ga gram chama da kana adugi phima bhaw yaurabani marak asesida adu mage khudong cha do leramnina tha sudan pokpa angang sing hiti hoigi mitta sokpa khotpa ri prematurity dugi kari kai makhal kayamuk leibanina ekoi sel lenge da khoina madu amuk tanare specialist ai specialist in the tana khona tawda as moi aju chumi adan sidi ida khar kaptho obuna phani khokani han moi dei suggestion lawre adu suggestion lawrga hidak tu kap isu paisa leiti hare leitrab su ekoi degi putho kap to yadabni na khoin suyam kona pakolamnina ekoi degi putho tho kona lagani haina torga phas do jam kap kare adu matungda konhangda di haiba ma Dr. Ronald ai ingiriba ma angang sibu ingiriba su mana su ai su ngam mateng khara pangjarge discount pijagi haidna mai su changwa hidang lang tak tu dang maman tu thoga mai su discount pidna yenge madang smai tawna kapam thokun kape na humnak suba dose adang lan hala khoi kap krabani aduna phanam ya satina improvement ore masadu yengbada ting launa lere hingba yabagi chance lere hojikti aduna madugi tawbasida makoina mama pana nuai badagi aikoi
hospital management leba khoi staff apning working team ni kude leba singsina amuk ke hena khoida buning de penthok pan nungai ba amso harau ba phawi simai tawduna sigumba ana ba singse la ba kanda khoina yari bam khai anga mating panga tabu tabu message ta ana ba ki party ga khoi gi ka yang kon understanding oiba khana ba gi amadi changi maramdi ana ba lakwa punam khoi se hari ba ngang singji sungma khoida loina tawni hai ba gi nati adungpu kairigum cha thokpa ngam atop da yus bangam daba atop da chapa hai je paisa direct paisa tung ata chang doini adugum gi awa ba khumam leba sing duda ai koina makoi da explain tawraga angam ba mating kai koina financial help su tawraga angang sing du ki life to kanna ba gi adugum ba asa ba thaja ba otcha do koina moi pi ba pambi wani adaga hoji hoji maksu angang kg amma lumba maga kg amma ga gram tam lumba maga twin ani hoji akoi seida layeng dan hoji lairi makoi gi phim hanadagi khang phagale adungbo hoji yam nori na koina moi ka swa comment pi bangam de adung moi de kuidri bani jewal ma gokte gi ngai bani makti kuina leraga adung onkalak bani aduna 850 gram dagi hoji tu kg 100 gram haikalak ba phausa tawreba improvement sing sida ai koi de chu authority chu yamna puning pen ba harau ba encouraging oiba chiguma thabak sa amuk hena wangjin thana chathage haiba gi duma acha ma pokpa maduni akoina yam kana handaki matang ja koina yamna nongai jabasi an matung de jo ko ju khali yari ma kai akoina mai pak pi hoisala se thoithokpa ja thengma charitable hoisala ma ming lodrab so ai khoina angam ba charitable de khoi thabak de tori thabak oina uli any asaba awara lakpo singji ai khoina magi ai adudi tabi gro moi laitabne adu wale ai adudi yari ja langro tawiro haina ma se khoi ganna khona tan tori maruena khoi sina interest lebasi kara sonda chanda ba chen thum awar par leba mi lejeda ba plus mapan dei lakwa mioi mi migi seba ga lejeda ba sugum masing da khoi khari hena khoi interest pirga makoi bu help tawbugi thabak cha khoi jisun katha jari sapam dipak haida aigi angang ji January date 14 da pukha charak pani emergency da ado angang ji wet chu da ba haitare wet chu da ba ke ji pha da ba haitare gram chanipan yang khai katang oiba angang ji mature oidaba daijita khoi hospital jina kana hona biduna khoi sir manager adai doctor nurse kumba myam china kana hona biduna ide angamba level da layang biduna sigi stage se yorok pani stage se id jigna wet kg ani mukta jare ado aina haninga leitana thaga chari hospital si bu chakot pakano oresano na haini aina haijening budi mayam famda isaje yam pikna khogi poksar e kiji ba phajada bida aduga kiji phada bida hajiti kiji ani hena tajare isaje adu khogi hingoni thajada bida isaje ngasi di kiji ani yodana hingjare ngasi di mayam no hona bida sta mayam hona bida na degi manager mayam degi angangi doctor madam ke mayam no hona bida na ngasi di mai pak na doctor na ta isaje ngasi di hingbagi asa yam saung no lejare ngasi di mai guna sunu mama oba nungai jabam su poksare ngonda su isaje uhon bida na phajana sem ka birabnina phagalak abnina buko dana haininge do mai am join sta mai am joina noina thagat pa noina phungtok jari ategi me pak pi joina han han chawkhat pa ju oira jano isa ji gi handak sidagi noina mai ju pak pa ju oira jano